Koiringaida leiba nifumapan suba battalion border security force ki kem manakta mapangal kalabai di mapokaibada BSF personnel ani shire micham ahumna sokle. Micham marakta bom pokai hanbagi thawongbu chief minister na akan mamong da yaning da bafongdorokli chenaba sing lem na tharoi fadu da matik chaba chaira pigni hai. Sagolmangdagi district hospital hongkiba yaroi haiduna yamlaba nupisingna governor da memorandum pisinkhre me taragani thoi fawgi manungda laiga ki firep khangandrabadi akanba khongjang changsilagani hai amasung Manipur laiga ki lairibo officers sing amadi engineers sing gi marakta paw fongnaba watpana chakot tharang ki thabak kaya thinta le haina chief minister na nungnangba phongdokre Mayam Bukrum Zari dom yang berbeza Impact News ni Prime Time Manipuri News Bulletin Day kaidam jentizina hujung pungja si faubugi moroi bepausing Mayam Pizari. Koiringai da laiba nifumapan suba Border Security Force BSF Battalion kem manakta mapangal kallaba ID mapokaibada BSF personnel ani sire micham ahumna sokle. Thogdosi ngasi nungtil pung ani ka minute tararom tabada BSF kem asigi makha thangba sarukta laiba grocery dukan amada thokibani. Togdogosida laikidraba BSF personnel ani edudi Irilbung Police Station gi manung chanba basikong kitna panungdagi and ningthauba maitai apokpa laikidraba and Siam Kisor amadi West Bengal gi Alipur Dwar district ki Mac Party Garden dagi Sanjay Tirki apokpa SS Bisnu Tirkini makoi animak nifumapan suba BSF battalion headquarters asigi personnel ni hairi makoi ni gi hakchang bom mache na pan badagi thina sopadagi Rems Hospital da pukhatlaba matung laikatnaba ngamdana laikidabani makoi ani bom pokhairiba mafam asida duty tawduna leiringaida laibak thiba thokdok asi nangkhibani asiba hakchang animak hojik Jenims ki mokta thamli thokdosi da soklaba micham ahungi manungda anina Rajmedi City da laikatnari makoi ani adudi luwang samba makha laikai mangsatabam Premlata chahi nimfu apokpa M Ningthem Jaw amadi Imfalis ki maiba khuldagi maisna movie apokpa manglemni Premlata bom pokhairiba mafam asida grocery dukan pambani Maki hakchangi saruk ayambada bom na panduna sokpadagi Rajmedi City Hospital gi ICU da aruba fibam da laikatnari aduga maisna movie na Manipur Public School gi van da mahiroi puba driver ni loinana atopa soklaba mioi aduna koirengai BSF get gi bindia thakuri chahi taragani pani mioi asidi thoina soktabana khudong thiningai oidri hairi thogdok asi matau karamna amadi karamba lupna chathakibano haibagi chapchaba paw hojik fawbigi oina khangbangamdri bom pokhairiba mafam asida Imphal East ki SP ke Megachandra nifugum mapan suba BSF battalion Assam Rifles ki makok thongbo official sing amadi forensic science ki team sing laktuni yangsin ki loinana sniper dog amadi bomb squad ki mioi sing su laktuni yangsin ki Ningsingba yabadi ngarang su North AOC da laiba IZR South ki PR office ki get mamang da bom ani thangna na pokhaibada AR personnel ama sokibani Nakalamrom da thogdogasibu Thokhaliba Singh Faduna Matik Chaba Chairak Pigani, Hiramasiki Matangda, Langakna Tumina Kak Lairoi Haina Chief Minister Nongthoma Birena, Akan Wafam Tamlakli. Laibaktiba Thodo the Soklaba Rajmedi City Dal Laikat Nariba Mio Ani Yang Simba Lakpada Chief Minister na Wapam Asi Fongdoklam Kibani, Chief Minister Gi Yumdagi Ilap Laptana Laiba Mafam Amada Asugumba, Togdok Tokliba Si Security Gi Jackson Dabana Oigadra Haina, Impact News na Hangba Wahang the Chief Minister na Hai, Karamba Mafam da Ahoba Laikibagi Haibu the Hosik Maki Oina Haibangamdri Akupa Marol Singh Tizen Kigani Hairi. Moina Harris in a Carino Moi Parmisi Carino idea. I'm really ID Karana Habam Jukangre ID Habam Kangre in a sense. Moishum had care. Moishum Bombokang, Yakushum Yangly you have to do Koyaro to the government Malabanina do the Aroeva. Policing was activate Torcani, Commando activate Torcani, Madame to the police and we hail Harkadura.
and I strongly condemn it. Sugum bagi thabuk thawong se masida condemn tawi aduna police akhoi law lay lebak se law lay aduna I will hunt them down. Security ki awat pa hoi thoidong na madu di akhoi yenga ga haige madu thoidong na yam kahena du gumba akhoi na intelligence ki source kar ge le ge budo ado hujimak dai open haibang amre ado police ki action akhoi silent spectator di oiroi adu gi अनौब लेंगाक लाकपदगी लमदम असि तंगदु लेताब फिबम अमदा लेरकप चही अमा हेलकपद ngairigai micham marakta bom pokhai handuna asina thokhalakpa awangba thakta condemn tawi haina chief minister N Birena thamoi sokna nungaitaba phungdorokli punna nungsi chanana tangdu leitana hingminabada kari akaiba leibage thokhaningdaba thodok thokhalaga pamlibasi karino haina mari leinaba singda chief minister na wahang hanglakli Wapamasi, ngasi sangai pata nongmigo iba kukun mela amusung farmers training center hangdopagi thoramda phungdokibani. Department of Agriculture na sinduna pangtokiba thoramadda chief minister na hai chahi ama sida leibasigi mapandagi lamkoiba lishing ama henbana state asida laktuna lamdamasigi potential kanglaklaba matamasida asiguma thodok thokhalakpa laibak thibani. Lamdamasi war zone ama oina uhanduna lamdamasida kanamata changhalaroisi hairibra haina mari leinaba singda wahang hangki. Mahakna makataradun hai politics macha tawduna Manipur thugainaba sinbiganu crime na waroisin purakpa ngamloi political solution ama puraknaba punna hotnaminasi aikhoi mase lingjel manana leiragadi kanana Manipur thugaiba ngamgadoribano haiki makatana melasiga mari leinana mahakna phongdokhibada lamdamasigi achauba senthok lambi ama oiriba muka langna saba pothok singasi henna magun leinaba hotnaba tangai fate haiki Sifai-sing laiba kholiba tawriba je hoi aikhoida khaiba kari tawrage akaiba tawraga di thengnaba yai human right violation tawna isan nisa da iselina og mamangi tawramba dumaina ka henba tawraga di yes akhoi mayam hauraga tawse ado kitang peace halakpa da ngairi masidai da sumaina tawbu je ai masi strongly I condemn tawi sarkar ama palibanina aikhoi phana na ba punna na ba thidaba yaroi do Panana ba punana ba thiba kanda ba soe na mo police pati mo herkani so moi toringa dum ya se ebra khoi dum ya gadre khoi sigi pon mayam sine khoi mangdu tari se Manipur kana thwai doino Manipur thugai ba ngam ba pithibi sida kana laige kana lakada ge ba khoi mayam na samanana leiding ade Manipur thugai ba ngam ba kana lakada ge hebani da ai khoi mayam asuk manana lingjen manana leiding ade khoi gi leiba ki thugai ba ngam ba mi se pokri sifai Hokiba me tareta arong turel da ireina chenta kibadagi thiba khangdana leirakhiba thawal athokpa makhalaikai dagi asem thoibat atopa ming thaibi chahi kuntraga mari apokpa asem khomai gi asiba hakchang asi num ingba matung pung taragani thoga minute mapan chatpa matamda phangba ngamkhre asiba hakchang adu mahakna lupkhiba mafam adudagi fit chamarom chatharaga phangkhibani Panba yabadi asem thoibagi haksang State Disaster Response Force Fire Service thawal amasung laikai gi miyoi singna thibagi thabak chathaduna Lakibani. Irongdagi hangul fauba ising pinaba sakiba santel water supply Englishing aniga taraga mathoida sabal loishin kraba matung ngasi fauba ising thadababu Youth Development Committee YDC Irong to hangul na cherol amada pendaba phongdorkli loinana paliba lengak asina lakliba me kungamanga faugi manungda haidiba water supply si mathau tawhandragadi santhai miyam amadi Youth Development Committee YDC na akanba khongjang changsilagani haina cherol asina makhatari GC Women's Front Against Unnatural Shifting of District Hospital, Imphal East, Sagolmangi Yamlaba Nupi Singh Nangasi, Governor da Memorandum Pisin Kre. Sagolmang dagi Imphal East District Hospital Hongba Yaroi Haba Miyamgi Apamba Sigi, Matang da Chap Chaba Wafam Laingak na Lakliba Me Taragani Toy Faugi Manungda, Kangandrabati, Akan Bakongjang Changsilagani Haina, Laingaki Pukning Chingsilakli. Cycle Assembly Constituency gi Manung Chana Laiba, Tungan Ba Kulgi Yamlaba Nupi Singh Amadi, Kundrakpam Assembly Constituency dagi Lakpa Maru Aina, Sagolmangi Yamlaba Nupi Singh na ahanbada Mezor Kulda Laiba Manipur Press Club ta laktuna makhoi apamba Singh amadi changsilakadaba khongjang singgi matangda Paumi Singda phongdoki Paumi Singha unabaduda miyamna changsilliba khongjangbu dramani haina Health Minister na phongdokiba wafam laibak thibani haina JC Women's Front ke Luchingbi Singh na phongdoki Tungda Yamlaba Nupi Singh aduna Governor da Memorandum Pisinba chatki adubu JM Hall mamang yokselakpada police ki team amana Thattuna makhatana chathankide adubu miyoi manga khangatuna governor da memorandum pisinba changhanki
Memorandum aduda maru aina Sagolmangdagi District Hospital atopa mafamda hongba yaroi hiram asigi matangda Chief Minister amadi mari leinabasingna khanganbinaba wafam kaya yauri. Masih ada kayak sabiak dapat thoklaba khundagum da leiriba kendra sigi maigai khuding maki adu loina cycle block da leiriba mayam sigi community kayana akan ba khungin jin chelagin प्रजा सिंह असिना था में हेन लाउरब फलाउदा ngasi boba hen minister na cm na tabidaba hen minister gumba cm gumba pai senjau boba kya dadi thugi da thungba da moi dili yong na chatpa ngam akhoi gi khungangi prajadi chatpa ngam jade chatpa ngam da na isa isu kaya thamoi da chaga lagi daba paroi sinje pubirakta taragadi jc amadi women wing na changsilakpa matam da thawai na pantha wairakpa acho apal leiba kaya da hen minister amadi ngasi gi sarkar cm na daita pubigedamne akhoi gi sabi ge habege mahuta pirangaloina tari ima singu drama ne haibirakpa habesi yamna ikaninga oba masangi aduna makhata na sabi ge haibo wafam sinatana atobo wafam phongdo pirpa taragadi mari ne her minister laiba tang train thosidegi akhoi mi oi lising khalmakha ge thabak kan changjalagani Haukiba tha anigi mamangda Imphal Zirbam lambi gi nung dolanda leiba Valley Bridge ama tekibadagi ngasi fawba semzenbidana leiringai cherak asida hauzik koithoktuna chatnariba diversion gi lambi esisu fibam soksilakpana malpuba gari kaya Imphal tamna lakna hotnabada awaba kaya mayok tare haina All Manipur Road Transport Drivers and Motor Workers Union na hairi Hauzik nung dalan gi lambi gi fibam asi asuki matik fattabana Imphal tamna lakadaba gari kaya hauzik su mafam asida panduna leiri hiram asigi matangda atupu matamda leingakna mityeng changbiduna gari kaya panduna leiriba asi Imphal yorokpa yanaba hotnabidrabadi driver sing asina starring paidagi khongjang fawba changsilakpa yai haina All Manipur Road Transport Drivers and Motors Worker Union na hairi Manipur Fire Service ki helpline number 101 asi ngasi nungthil pung ani taba matamdagi yakidre maihau langpoka mari leinaba pawgidamak DDO Fire Service number 9436274661 natraga 9862972497 control room gi number 9402226114 natraga 7005411439 amukuna haizage 9436274661 natraga 9862972497 control room gi number na 9402226114 natraga 7005411439 natraga 8415925200 haiba number singasida pau pibirak thaba khangalakli Kakching District Police ki SP Victoria Yengkhong gi miyeng makhada nupi amasung nupa police ki apunba team na akhanaba yugi mayokta sem ki ba special task force na Kakching amadi masigi akoiba mafam singdagi fagalakraba yu ngasi mai thaduna manghankhre fagalaba yu sing adu Kakching District ki manung chana leiba civic ground da mai thaduna manghanki Excise Tawal Circle ki Deputy SP TS Priyo Kumar na yugi mayokta sem ki ba special task force na namit kharani gi mamangdagi fagalakraba yu ngau liter Chaniga Nimfu whiskey bottle kuntrago humdoi rom excise loi shangda sinarak laba matung ngasi mai thaduna manghan kibani मसी पुलिस डिपार्टमेंट का लोइना कोई एसपी मैडम यौरे अदुगा कोई पुन्ना फारगा ngasi thugai bani ngasi thugai basi कोई DIC country liquor da 240 liters and whiskey da कोई ge 33 bottles and one MC McDowell C adi rum bottle ama punna valuation ji 28600 ki valuation oigido porting asi tugais Tawal District ki Guarok Reserve Forest ki manung chana Guarok Maring Khulda paktaknana uchan pambi sing yanthat lamba miyoi ani uchan lok kun lom amadi truck amaga konana fagat kre farba miyoi ani dudi khaute angamla chahi kun ga taruk amasung Cham Nailin Swam Chahi Targa Nipani Makoi Animak Nongpok Kaitel Manbigi Kamuching Dagini Hairi Makoi Aniga Konana Faraba Truck Adugi registration number na MN02A8427 ni Forest Department ki staff sing na Guarok Maring Khulda Changsin Bangam Dabadagi Nongpok Sakmai Police ki Matenga Loinana Aripat area da Ngairaga U Sing Adu Fagat Kibani Haina Paugi sources in a Hairi
ngasi yupung taraga minute kunfra rom taba matamda thawal commando amadi kungataruk suba sam rifles ki apun ba khutpu abana khongjom bazar dagi UNLF ki member ama fare hairi faraba mioi aduti lamding cherapur makha leirak-tagi khundrakpam Gobind Singh atopameng mifaba chahi kuntraga mangani khundrakpam Gobind haukiba kumja English aniga subna anigi June thada lamding dagi tombi kauba mioi amagi makhada UNLF ta join tarokibani hairi sajik tampakta numit kunfrani gi basic military training panglaba matung UNLF ke kungamanga suba batch ki army number 1654 funky hairi Hayeng Imphal gi telephone bhavan gi conference hall da telephone adalat pangthok lagani haina Bharat Sanchar Nigam Limited BSNL gi chairol amana hairi telephone adalat asigi manungchana BSNL landline amadi mobile service ki panduna leiraklaba case sing yangsin gani haina chairol asina makhatari Contemporary art movement amadi practice sing the yumfam oiduna linkat kiba Nachom Arts Foundation gi taruklak suba foundation de gi thoram ngasi pangthokre thormaduga mari leinana Manipur government ki art and culture department ge director ngangom utamna hai lamdamasida miyamna territorial integrity kaiba yaroi haina toina launariba adu puraknaba gi dabak ahanba oina emotional integrity purakpa mathoktai haiki hariba emotional integrity asi artist singi tungan ba performance sing asina purakpa ngamgani maramaduna makhoibu yokhatsi haina phongdoki Imphal gi Maharaja Chandrakiti Auditorium da pangthokiba foundation de gi thoramadada Nachom Arts Foundation gi folk tale amadi nerve haina mingthonba India gi amadi malem gi mafang kya da utluraba performance anishu miyam da lanthoki Atomic Energy and Radiation for Social Development haiba hiramsida numin ini chupna chathagadaba national seminar kam workshop amangasi Education Minister T.S. Radheshyam na hangdokre Seminar asi Department of Atomic Energy Government of India gi mining makhada Dhanamanjari Community College na Sinduna College asigi multipurpose hall da hogdokibani hogdokpugi thoramadda Minister Radheshyam na hai lau singu ga mari leinaba thabak thoramda atomic energy sizinaduna kanaba kaya lawminasi Laibasigi atope state singa changdam narubada Manipur yauna awang nopok state sing asi hiram kayada amadi khumang chauksinba ngamdana adumak leiri sothana leire haiduna pukning hanthabagi mahutta skill amadi knowledge sing upgrade tawduna atope state singa chawkhat lamjela sida thong manana chatpa ngamnaba punna honaminasi haina appeal tawki ngasigi thoramadda energy makhalasiga mari leinana thabak tawriba leibak asigi tungan ba maming leiraba institute kayadagi doctor scientist yauna department of atomic energy public awareness division ge head Ravi Shankar Su Sarukyaki we did not grew up properly. Even though other parts of the country, they grew all and grew up. We grew all like them, but we did not grow up. Please see the difference between growing up and growing old. So we need to grow up. We need to catch up with other parts of the country. Atomic energy, seminar on atomic energy is very, very important. To grow up, you have to also grow up. You need to update your knowledge, your skill, your understanding. Manipur lenga ki leiribo officers sing abadi engineers sing marakta pau faunaba watbana chakot tharangi thabak kaya thinta le haina chief minister Nongthomam Birene nungnang ba phongdorokli loina officers sing na mana pairiba fam da yumpham oiriga leinariba ego sing thadoktuna thabak taunaba chief minister na khangankhre ngasi public health engineering department na Sindhuni Imphal hotel da Swachh Bharat mission Gramin for attaining ODF Manipur haiba hiramasida nomagi oiba workshop ama hogdokpagi thoramda wafamasi chief minister na phongdokhibane
Swachh Bharat Mission Gramin Gamari Lainana Open Defecation Free Haibadi Pongna among a soy Toksin Basing, Lahendanabagi Pandamda, Manipurgi Oina PhD na survey Taubuda, Chada Marfuga Nitoy Open Defecation Free Oide Haina report Tauki. Adubo Mapangi Agency Sing na Tauba survey dana, Manipur da Chada Marfuga Tara Open Defecation Free Oide Haina report, Laiba Si, Laingak Asigi Employees Sing Asi, Haidokiba Wang Ngakna Chataba Contract Oriented Tauba Oigani Haina Chief Minister na Fongtoki. Ngasigi Thoramatuki Kudong Chaba Lauduna, Manipur the plastic singbu recycle tauba yanaba scheme ama, Paikatnaba DPR ama Semduna Atuba Matamda, Taragani Masida, Center Nasu Ahenba meeting Changbiyo Haina Chief Minister Nangasigi Thoramadu the Sarkyakiba Ministry of Drinking Water and Sanitation Government of India Gi Secretary Parameshwaran Iyer Gi Pukning Chingsenki. Ngasigi Thoramadu the Technical Station the Secretary Parameshwar Iyer na attending ODF State Haiba Sida Mahaki Oiba Wafam Fongdoki. ये सर्वे रिपोर्ट अखोई ऑफिशियल सर्वे रिपोर्ट ना 82% अदुगा थर्ड पार्टी की वर्ल्ड बैंक की एडीबीबी की मोई की सर्वे दना 90% सीजन बा फील्ड वर्क तो वाट की ममीन तात्रो कॉन्ट्रैक्ट ओरिएंटेड वे न तावरो का दी आम तो वो भी आ रहा था बाम तो कॉन्ट्रैक्ट ओरिएंटेड माइंड है ठिका की नहीं न संग्रह को था बक्तो तुम फेल हो रहा था फर्स्ट वी शुड ट्राई टू डिलीवर व्हाट द पीपल नीड अखोई सोरी से फायदे सोरी से कहीं ना कोऑर्डिनेट तौते ऑफिसर अमगा की मरक ता कोई अनि अहुम मरी मंगा सुना पुल कोऑर्डिनेशन तौर का वाक तौते दैट इज द मैन वीकनेस ने कोई इगो दुंग आदन था दो आई की प्रॉब्लम आई की स्टेटस दुंग आदन था दो का जस्ट पीपल लाइक गवर्नमेंट सर्वेंट मोइना गवर्नमेंट अखोई एम्प्लॉइज मोइना और लीडर मोइना अखोई मैम से पुंसिल लकांदा वाक तो गुटम से Lilong Turel Ahanbi Konang Makong Mapada Kulgi Miamna Savathong Chada Marfulo Silakle, Sel later Badagi, Makata Batabak Leptuna Lere, Hiramasida Langak na Mityang Changbi Naba Mafamasiki Kunjasing na Langaki Pukning Ching Silakle. Tongasi Sanaba Senkiba Turel Ahanbi Road Suspension Bridge Construction Committee na Hiramasigi Matangda, Ngasi Lilong Turel Ahanbi Konang Makong da Pangtokiba Mifam Amada, Committee Sige Secretary Rafi Shahana Haikibada, Langak na Mityang Changbi Duna Tong na Tengnariba Awawa Si Kuknaba Langaki Pukning Ching Silakle. Asidagi Sahi Hatara Muki Mamang de Gitongasi Sing is on a tekre, Machine of Homasidigi, Miam Singda, Yamnakana pressure pidna, Yamnakana hiding in a Sarkari Mekediso, Habiaba on the Facebook. Tankhaimu Waiba, quick estimate amount of Miam no to contribution to Viri, to Bio Amadi, Lady Sarkaras in a Miang Sanganing Tangai for the Dakar Leraba, quick zero Oirabat, Sibanaba Tangai for the Banu Piangang Sing, Kogi, Land of Yadraba, Halaman Sing, Tigi the Makta Sarkan, Miang and Biraga, Tangai for the Namasibu, Pumhanalus in the Bigi the Makta. Committee as in Amiamda, Reski Kutang to organize. Manipur Building and Other Construction Workers Welfare Board ki chairperson S. Precious Sarmabu chairman gi fam da gi lokthok pa yaroi haina wakat mi fam chatakre wakat mi fam adu Mayang Ifal Assembly constituency gi Lapupat Tera da pangthoki Lapupat Tera Labor Union na sinduna pangthoki ba wakat mi fam adu da saruk yakiba sing na Precious pu chairperson gi fam da gi lokthok labadi makhal makha kya gi khongjang changsil lagani hain akan ba wafam thamlakli CF and PD Levers Welfare Association at Tokpa Cherolamada PDS ki potlam kaya go down the Hongdok Hongzin Togduna Ladiba Sinmi Singna Department Asigi Chayet Nabakaya Labor Maramna Tengnariba Tabak Sufam Laitabaki Kudong Chadaba Si Lengaki Mari Lainaba Singna Atuba Matamda Yangsin Bio Haina Kangalakli Nakalamromda Lamdamasigi Miam da Fangangadaba PDS ki potlam Ching Chingtokpada Lalhoba Singna Tingi Haina PDS ki Minister na Fongdok Kiba Wafam Laikre Hauzik Watokasigi Matangda National Agency da Tigadhan Bio Haina Manipur Proletariat People's Democratic Union gi Cherolamana Hairi Taret Suba Peak Chana Halu Haiduna JAC Amtuk and Amjona Changsiliba Kongjang Sogatpo Inangasi Agriculture Department gi stop sing na wakat mi fam pangkre porompat chatakiba wakat mi fam asida sarugya ki stop amana haikibada lengak na atuba matamda employees sing na taliba demand pigadabani demand pangdriba fawba kongjang leptana changsin kani haiki
delaying tactics tauba intong sin tauba payment committee seme mo haiba anaw CS am la kana mo CS am wari sanan ba hoji am special committee mo sem gi haiba sum aikoi na employees sing thajar ta ba haitar gamen thajar treb pini ngamni ngamoi pidi maram sini piroi do maram sini haiba do saka unarga strike in jariba em to joji faminarga losam je khoi su ba me akoi na matam sang strike satjadna satadna leraga Manipur Praja Singda, Lariba, government section could be department could makta, Mashikana Fangadoba, Mayan, 1 minute ago, so could Kanga the Banate, Aduba Koisu, Taudi Adaba, Sarkar Sin Tabi, the Koi Sashing, as he's in Jabani. Chief Minister Nong Thombam Biren na mayay tangbal lauduna nga si Kangla Fort Board ki kun gataret lak suba mifam Kangla da pangtokre mifam aduda hauzik Kangla manung da layriba helipad asi hongdok na bagi matang yaw na hiram kaya gi matang da kanaki Kangla Fort Board ki chairman su oriba Chief Minister Nong Thombam Biren na mifam aduda Kangla manung da maram chadana anoba sengwat sagat bagi tabak thoram amata paikat pa yaroi haiki BT Rota Labour All LIC Building the Nauna Hankiba GST amid Income Tax Office ama Thangmeban Assembly Constituency ki MLA Kumukjam Joy Kisana Sangaduna Hangdokre Hariba Office Asida GST Registration and Filling Financial Statement Audit Equity Investment Consultancy ki Kudong Chabasu Fanghali Asigumba Office ama Hangdokpa Haibasi Manipur Miyam da Chawna Kanaba Piragani Miyam da GST ki gap lairamba adu Officers ki Matengdagi Karadai Kokpang Amlagani Haina MLA Joy Kisana Thoramadu da Makatana Fungdoki Machi Village Puning Tizaraba Tourist Sportama or Henaba Manipur Lengaki Maikaidagi Hotnaragani Haina Manipur Lengaki Works RDNPR Commerce and Industry Power IPR Amadi Administrative Reforms Minister Tungam Bishojina Fongdokre Tengnopal District Manung Chana Labor Machi Subdivisional Headquarters the Labor Ligbung Machi the Labor Indigenous Heritage Village Lili Thalung Bandaga Maring Pariotil Lai Maring Cultural Festival ki thoram pangthokibada ngasi Minister na saruk yaruduna Maring Thalai gi maikum hangdok laduna wafamasi fongdokibani Anau sarkar la ko posina ikoi marakta laidiba mamang da hona bilimba poto ikoi jathajare harakanda ikoina tongan ba Cruising Marakta Ladiba, Marakta, Gap Ladiba Punama, Aduga, Pasis Hamjanadrakadi, a development of Bahasi Peace State in Yati. Peace Karamana Purkataka Haimata, a quick mistrust Ladiba, communication gap Ladiba, Punamaxing breeze, the water car, I don't go to the hill, Haidanakuna, Klogana, Semi Harakanda, Ikuna, thinking of Hong Kudimaka, quickly, according a sea, development, not only in practice, development, Notana, according a sea, how will Libana Haron sing, Darika Hairaba, Amadi, a quick lady, Kunda Ladiba, Mipum Kudimaxi, Kamai Tawdana, Hangdo Pose, a Kuna Kamai Tawdana, employed Tawdaki Amadi, Masahagi, Ladiba, economy, livelihood, say, Kamai Tawdana, Afaba, Makalam, the Onhorka, the gay, Habduna, Kuni, and War, Tatari Poti. Jose Nasinomagi, son of the Gipau, Pijari. Thasagi Taretagi Hodaga Tara Fauba, Directorate of Youth Affairs and Sports Government of Manipur Sinduna Chatarakli by state level Youth Awareness Come Adventure Awareness Camp King Asi Humni Chanba Numitki Thoram Manipur Adventure and Allied Sports Institute Masi Kairau the Pangtokre. Ngasiki Kamaduda Punna Youth Marfuga Mangaromna Sarkyaki Maduda Masigi Akanga Hai Sing Adventure Activities Amadi Youth Sing Aduda Adventure Gi Kutsukulai Sing Demonstrate Taukibagaloinana Practical Sessions Su Pangtoki. Hakuli bangang singsida naharon singsida adventure si kaino masigi basic knowledge mukhoi de leinaba akhoi gi pandam masi phangnaba mukhoi da akhoi yasigi masi sida puraga chumna akhoi na lecture pi bakhak nataba mukhoi da asigi demonstration tawduna akhoi awareness da kari ki changi masigi adventure sida kari ki pot changi kholi ha mukhoi awareness ma khangalaga mukhoi na masi encourage to boina akhoi program si mahom si pangthokki mi akhoi 100 to 100 makti chudre du mafam je puli bangang si active hai ni khoi
Thasagi Kungani Thoidagi Kungamapan Fauba Wako Russian Sinduna Russiagi St. Petersburg Chathagadaba Petersburg Chathagadaba World Kickboxing and K1 Championship 2018 da India will represent Tongadaba Manipur dagi Sanori Mangamadi Coach Ama Kalakle Haina Martial Arts Authority Manipur na Thadoropa Cherolamada Kangalakli. Second Division League match amada Trau FC Manipur Mai Park Rengasi Kumalampak Man Stadium da Trau FC Manipur da Yumboiduna away team ama Oriba Chennaiyan FC ga sanakiba match aduda Trau FC Manipur na Chennaiyan FC bu yamna lakchana pansel Marishino da maitiba piki Legacy ki Group C da Trau FC Manipur da match mapan sanakarba matung match taruk Mai Park laga match ama maiti ki baga loinana match anina draw oiduna Punna point kun fangduna mangsil thari Football Club Taraga Dipana Sarukyaduna Group Ahom Tongna Kaidoktuna Sanadiba Second Division Legacy da Trau FC Manipurgi Aroiba match oina Thasagi Taragahum Doigi Nungtil Pungani Makaida away team Amawadiba Langsning FC Megalayaga Kumalampak Man Stadium da Lamba Tongnargani Mapan Suba Imphal East District Shooting Competition Pangthokpa Hauragani Haidi Imphal East District Rifle Association Asinduna Kumalampak Shooting Range ta Rifle amadi pistol gi event ani asi thasi gi taraga hundoi da gi taraga truk fawda chathagani loinana district asigi shooter sing entry form thasi gi taraga ni thoi fawda pisilakpa yagani haina association asigi secretary na thadorpa cherolamana kangalakli Sai Northeastern Regional Center Takyal gi trainee sing the diary and thopagi thoram amang asi center asigi indoor hall da pangthokre English amag chamapul gamar fuga taruktagi hauna tungan ba masana kya da sanore kya semduna lakpaga loinana Olympian kunga taret Rajiv Gandhi Khel Ratna ani Arjuna Awardee kunga mapan Donachari Awardee ama Dhyan Chand Awardee ama Padma Shri Awardee taruk amadi Padma Bhushan Awardee amaga puthokpa ngamkre Finally, this diary could be prepared and today it is ready for release and ready for distribution to all the units to be utilized by the trainees and also to be checked by the coaches. Now, sports science in charge Koshana must have little bit explained you. He has explained you, and if you have any doubt about the training diary, you should always approach for clarification and also for further suggestion for improvement of the training diary. I would request the coaches that please utilize this diary properly and also to be checked by their coaches from time to time. Finally, Arabada bulletin asigi headlines samuhna mayam da thamjage Korengaida Labor Nifumapan Suba Battalion Border Security Force ki camp manakta mapangal kalab ID mapokai bada BSF personnel ani sire micham ahumna sokle Micham marakta bomb pokai hanbagi thawongbu chief minister akan bamong da yaning ba daba fongdorakli Jenaba Singh lem na tharoi faduna matik chaba chairak pigani hai Sagolmang the district hospital hong kiba yaroi haiduna yamlaba nupi singna governor the memorandum pisin kre me taragani toy fawgi manung the lainga ki pirep khangandrabadi akan bakhongjang changsilagani hai Amasong Manipur lainga ki lady officers sing amadi engineer singya marakta paw fawnaba watwana chakot tharang gi thabak kaya thinta le haina chief minister na nungnang ba phongdokre